Loyalam E-PAO tabi bakudima po hitong susmitana Meeyamgi po pizari aham dapat headline. Manipur macha singi lebak nimagi machat asina India gi military gi puwarida top mafam ama kanduna leiri haina Governorna phongdokrai. Governorna Pirakhiba Paokhum Mapung Fadrabasu Meeyamgi achoba mai pakpa amani haina athobana phongdokrai. Kuki community Singna Sanna rally Chatkhre. Paokhum na pijari. Manipur macha singi lebak nimagi machat asina India gi military gi puwarida top mafam ama kanduna leiri haina Governorna phongdorakli. Manipur macha singi thauna lingjal discipline amasung lebak nimagi machat asina India gi military gi puwarida top mafam ama kanduna leiri haina Manipur gi Governor Ajay Kumar Bhalana ngasi Palace Compound leba MSFTS ki auditorium da pangthokiba tara suba Armed Forces Veteran Day gi thoram da phongdokrai. Armed Forces tiki pothakraba veteran singna lebak asigi damakta loramba thodangshing adubu ikai khumnaba utpa oina pangthokiba thoram aduga mari lenena Governor Ajay Kumar Bhalana makhatana haikibada aikhoi ayamana angang oringai matamda uniform da leriba army officer amasung pilot oiningbagi wakhalon adumak leirakhibani hojiksu uniform sherpa mioi ama ubada aikhoina pukning chawthopagi wakhalon phawi isa khaktagi oiba wakhalon thadaktuna kathokpa amaga lonena ima lebaki damak thogol tobagi wakhalon horoliba naharol singda ekai henba yamna mathoktai India gi military puwarida Manipur macha singi top ama kanduna leiri lebak asigi ngamkhai shafana ba thambadagi horaga internal security ningthina thamnaba lamdam asigi macha singna lebak asigi damak thogol tawri State asina singthaningai oiraba lanmi kaya puthokre mayam sing adugi marakta General Himalaya su amani Aikhoigi veterans sing asina kathokpa amaga lonena ireiba kidamak thogol tawkhibani haina su phongdokhi. Governorna Pirakhiba Paokhum Mapung Fadrabasu Meeyamgi achoba mai pakpa amani haina athobana phongdokrai. Kangluk ki irangna maram oiraga lanjelaktuna tongan ba relief camp ta laribasing mamang chahi lisingani kunmanga gi December gi aroiba phawada phase ahum thokna mapung fana mayumda hanjil hangani haina lengakna thazaba pikiba adu thabak taw onthorak tabadagi IDPM song ko kamina tha ama chupna pikiba memorandum singi pakhum pirak tabadagi January 12 da Meeyamgi achoba iho amaga lunena Paokhum thoba chakhiba adugi phal oina Governor gi maikeidagi ayiba pakhum pirakrai Governorna Pirakhiba Paokhum adu mapung faba amadi oide buffer zone gi matangda Governor ga wari sanaduna madugi chapchaba pakhum pinaba khangan khiba adu ayiba cherol oina pisin khiba natabagira amadugi matangdadi Paokhum pirakhide adubu Meeyamgi khongjang asi achoba mai pakpa amani haina kokami gi convener khuraizam athobana ngasi lamfelda leiba kokami gi office pangthokiba paugi mifam amada phongdokrai Kuki community Singna Sanna rally Chatkhre Kuki community Singna makhoigi oiba legislature leiba union territory gi demand pigadabani haina ngasi Kuki Singna tariba mufam singda Sanna rally Chatkhre Mapung oina Chuchampurda ITLF na sinduna chatkhiba rally aduda separate administration demand ga mari lenana tongan tongma waro sing iba placard sing paikhin lenana district administration gi khuthangda union home minister Amisada memorandum masu submit tawkhi Chuchampur khaktana tana more amasung Chandel yaungna Kuki singna namna tariba jaga singda separate administration ge demand rally chakhi rally aduda saru yakhiba singna popular government semada Kuki singna saru yaroi lakadriba chahi lisingani kuntaret ki mamangda Kuki singi separate administration demand pigadabani haina kholau khaya su laukhi Paugi marak thatna Loyalam E-PAO tabiriba kudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Su group Kuki zomi marna muhut sinba wahai oina sizinarapada ZRO na yaningdaba phangdorakli Suspension of operations Su group Kuki zomi mar haiba wahai asina muhut sinbigi matangda zomi Reunification Organization ZRO na lebapu panumita yaningda phundor pagalunena wafam khara thamlakli Supreme Court ki Advocate Bishwajit Singh amasung Kuki Civil Society Organization gi advisor na Media House sing da thamlakhiba advisory adugi matangda ZRO na wafam khara phundorakli Media Organization Editor Publisher amasung correspondent sing na su group Kuki zo political group haiba wahi sizinagadabani
ZROna advisory note adu yengshinbaga loinana Kuki haba wahi adu maru ena sizinnarakpana chathariba peace progress asida akaiba pirakpa yai. ZRO haiba organization asi mayek sengba saktam amasung matik maya leba amani kumsing lisingani shubna mangada India government ka su sign tawnaba matamda mayek shengna yaukhiba organization ni Maduda natana United People's Front UPF ta wakhalon manaba group sing punsinaduna political agenda ama fangnanaba sangsinbadasu ZRO na saru yakhi su grupu Kuki zomi mar haina mahus sinaba honaraliba adu media da lana campaign chathaba amani adugumba thawongshing adu chatharoidabani haina su akanwa warning tawrakli Congress na BBC Ramzi gi matangda miyam da lana uhanaba honaribasi tungda ikairakani haina e sardana phongdokrai India gi lairaba Meeyamgi damak National Rural Employment Guarantee Act asi NDA government mamangda Mahatma Gandhi hapchilaga ming onkhebani Meeyamgi damak yaifanaba thabak shubagi numit chama oiramba adu numit chamaga kun suhanbani loinana Basic Bharat Gramin Rozgar or Ajivika Guarantee Mission VBGRARZ haina Central BJP government hokhiba asida Congress na lana unaba honaribasi tungde ikarakani haina BJP gi Manipur Pradesh ki President A Sarda Devi na phongdorakli wafam asing asi BJP State Office Thambal Sanglen da pangthokpa pawmishinga unaba amada Sarda Devi na phongdokhibani mahana makhata na hai job card holders sing numit chama thabak piduna numit chama ga kun thabak pigadoribani chada kun hengalatbani masida natana numit Humphuni ama lau shingu matamda suti piribani numit humphuni asi mangadaba nate Congress na oidaba kaya haizinduna miyam da lana lamjingnaba honari loinana mifam kaya ama pangthokuna lana lamjingnaba su honari masigi Congress ki hongnabini haiki mahakna makhata na hai anauba scheme asina lawmishingdasu hena kanaba phangange doribani panchayat ki thabak Thoram Kayada Hena Kanabasu Fangangadoribani. Scheme Asikidamak India Sinbatungna Mapung Fana Kanganaba Honori, Panchayat, Block Level, District Level Kudimak Program Pangtholi, BJP State Office Kisungasisu Program Pangtholi Bani Haina Wapong Kayasu Makatana Fangdoki. Drivers Degi Thoram Pangthona Cray. Drivers Singna Lebaki Stan Milon Fagat Hanbeda Maru Eba Thodang Lauri Haina Additional Chief Secretary Anurak Baspaina Fangdokray. Thangmaibangi thawrongda pangthokpa driver degi thoramda mahakna haiki langakna driver singi akhanaba welfare program ama paikhanaba honari haiki thoramgi saruk ama oina driver handman amadi All Manipur Road Transport and Motor Worker Association gi thongmishingna laikhidraba driver singi maphamda laikatuna awaba phongdokhi Additional Chief Secretary na makhata na hai laibak asigi mafam amadagi atopa mafam amada changdaba yadraba potlam sing puthok pusin tawada lawriba thodang singthaningai ni lengangna citizen khudimaki tongan tongamba scheme kaya paikhalabasu driver khaktagi oiba akaknaba welfare scheme ama paikhatpa mathau tari maru oina drivers welfare fund insurance amadi atai khudong chaba kaya fanghanaba honaragani marak asida driver degi thoram tongan tongamba driver gi loop singna sinduna tongan tongamba bhong kaya marumda Paokhum Kolkata da Nipah virus ki positive case ani thengnare Kolkata da Nipah virus ki positive ki case ani thengnare positive oiraba mioi animak North 24 Parganas district ki Varasta leiba private hospital amagi medical staff ngaktani haina West Bengal lengana phongdokrai West Bengal gi Virus Research and Diagnostic Laboratory VRDL na test tawuda mioi ani positive oiba thengnakhibani nurse ki sinfam da leiba mioi animak hauji private hospital amada laing chathari haina West Bengal gi chief secretary Nandini Chaturvedi amadi health secretary Narayan Shubnigamna phongdokhi masagi chahi kunithoi amadi kunmanga suruba mioi ani du lanai thabak tawbagi damak handakta purva bardamanda chaluba laikhi adubu state ki mapanda chalubagi history leite Health Department na contact tracing ki thorang lokapa hokhibaga loinena miyosing aduga nangnana lainaruba atai atopa miyosing gi khongul linaba honari hari Popular Government semagi thorang thadau inpina mapung fana sawalakli Central Government na atuba matamda Manipurda Popular Government ama semnaba thorang toriba asida thadau inpina mapung fana sawali ngarang Guwahati da pangthokiba Kuki CSO su amasung MLA singi mifam aduda Kuki MLA manga khaktamak saruk yaba asina Popular Government semba pamdriba asi Kuki MLA khaktani habadu me yamna singna takli
Manipurda popular government ama semnaba thorang toriba asigi matangda thadau inpina thadorakpa cherolamana haribadi democratic government ama semba haibasi Meeyamgi fundamental expression amani haina masi Indian constitution na piriba hak aduni Thadau community asigi chingi district ki elected MLA tarana mahut siliba assembly constituency mapan asigi democratic process ta legitimate stakeholder amasuni constituency sing asigi electorate process ta organization natraga community ama khaktana mapung phaba authority ni haina claim toba yaroi hairiba constituency sing asi tongan ba community kayadagini maram aduna Meeyamgi mihut oiriba oina khalaba MLA amana popular government sembada support tawningdaba tarabadi yamna lemna resign tawgadabani MLA tara aduna separate administration asi thangai shingna demand tawba tarabadi makhoi resign tawgadabani haina thadau organization na challenge tawba laikhrabani hari Paugi marak thatna Loyalam E-PAO tabiriba kudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Aroibada maroiba pau amuka hana pizari Manipur macha singi lebak ningmagi machat asina India gi military gi puwarida top mafam amak kanduna leiri haina Governorna phongdokhre Governorna Pirakhiba Paokhum Mapung Fadrabasu Meeyamgi achauba mai pakpa amani haina athobuna phongdokhre Kuki zo community Singna Pakshana rally Chatkhre Matang asida Loyalam E-PAO na namitangi pau bibil lezari tabiriba kudimapu amuka hina kurumjari